MPP gi oina Rajkumar RK Somarendra Laiskaiku MPP gi mirep oina lauthokre amadi Maheshwar Thonawjamna RPI athwale gi mirep oina lauthokhibani loinana khoigi akoijam bimol Professor bimol akoijam sina INC gi mirep oina ngahansi lauthokiba laikre loinana bimol na hai akoijam bimol na hari basina handa chemical sina Manipur gi aroiba lani haina lobiyo haina Manipur do phongba tongan tongan ba pauche sing de headline oina karo ja masida kari meeting thambi piyaw ja Tagachari lingthoi yam phajaba akoi topic khana adum local yam aru oibani election haibasi akoi tawdaba yadabani haiduna lakle Manipur gi hojik leiribe irang tha tarama thoi sujalakadoriba me ahumdagi sangsilakliba mikap mirau khon maraksida masigi solution tang taba amadi purakpa ngamdrabasu mikhandi tawdaba yaroi haibuduni aduna mikhangi wahan thoksi yamna akhoi khanaba matam moire antaki mikhansi akhoi 1950s ki matamdagi Manipur Bharata tiluba 49 gi matungda torokpa election gi makha chatharakpa pola dunia khoina thengnari base aduna aikoida nuai tabasi sini election tawdaba yadabani irang leiba leitabaduna amani misi mina thokpa mikap mirau khunduna amani aduga mikhandi tawdaba yadabani maramdi democracy ni aduna malemgi miyamgi mamangda aikoi miyamgi mihut singna laingakli democracy satli haibadu taknaba mikhanni aduna khara pende akoigi hojik leiriba akoigi bharat ki oiba democratic norm chama administration magi mongse aduna Manipur gumba yamna ingna chikna piktakna malemda akhannaba magi masak leijaba furup kayana khundaba asumba lamdam asina sahi lising mari manga gi sagalakpa ichengi iroina hingliba 1949 dagi Manipur gi phibalungda yaurokka matamda ngasi angamba thaunana Bharat amadi malemda akoina contribution kaya sports ki lamda culture ki lamda aduga tongan ba kogi lamda koina kathoklabasu akoida akogi oiba ngaksaba ngamdaba Manipur gi territory da hanna threat tawrokpase ngaksaba ngamdaba gi awaba marakni aduna masina mikhan lae audore lepkadoriba mi ahum mari ming lauthokre ko lingthoina matik chaba ngatani haina logjage kai khumnaba thamjage tawbudadi aina haijabuduni Manipur gi crisis se ngasai oda bimona su haibado aroiba lani aigi motadi aroiba lani haina ai thamjaning de sigumba se dum thengnadana koi 49 gi matamdagi aikoi gi khaibung tabagi wakhalon tahannaba honabagi aduga aikoi masen homing kaminarba masen da nungsinadana honabagi adungba ithin kayama thengnaduna laklabani adu aikoi gi orba achetpa ama toibagi wakhalon aduna phaduna pullaga aikoi masen se puthaduna lakpani maramaduna hojik phawba masigi ithinsi adum piri mapalamgi safu singna aikoi masak khangbiba watpa ngarak na hanta 1960s ki matamda akoigi semkiba Mizoram gumba Nagaland gumba state amagumna Manipur su treat tawrakpa aduna aikoigi koiraba itihas khangbidabagi kano nungaijadabadunu lay adubu hojik tawdaba yadaba election asida aina miyamda amuk sai thamjaningi badi sai ki hadaki mikhan asidi aina mamangi tokda su ina panjaki bado a kind of plebiscite miyamgi oiba phirep amadi piba matamni haibasini maramdi karama phirep awagi plebiscite haibasi akoi makhal anium sunei ko malengi akoi international politics and relations ta akoi right to self determination gi magi oiba nation state singi marakta tawnaba movement jingi marakta tawnaba amana second aina miyamgi phirep karama phirep Manipur gi sahi lisang sinna lerakli ba apun basaktam se masi kaibe yaroi haibada miyamna vote pibani haina logjage vote piba soirabadi Manipur gi territorial integrity se akoi koina sangthana thambang ngamdana bagi maramsu oigani loina akoi masen gi oiba awaba nungai taba khana chaina base makha sangdagani maramaduna andaki miyamna munna khalanningi political party da base tawraga vote pibase hantaksi mandi kitang ai tawhoningde maramdi aikoina thajaba mayam
से अखोइना पार्टी अचौबो ओइगेरा अपिकपो ओइगेरा अखोई मणिपुर की ओरिबा होजिक लेब सिचुएशन सिंगसिदा पार्टी सिंगसिना अखोइदा चप चाबा अखोइगी सिक्युरिटी दो पीबा ngamde हाइबसिमा अखोइगी मांगदा तारगा लेरे अदुगा कैंडिडेट सिंगदा पर्सनालिटी सिंगदा यामना कमिटेड ओइबा यामना फास्ट हाइटेड ओइबा यामना विजनरी लीडरशिप अमना मणिपुर की इशू अखोइगी डायरेक्ट तौबा लुसिंगमा ngamgani हाइबसि ऐ थाजबा थमी मरम अदुना मियाम यामना सेक्शनना हंतकी इलेक्शन सिमदी हंतकी मिखन सिमदी येंगगा अखोइगी vote PBU aduga hairiba leader sing asi akoina changyeng taw matamda akoina khara hena manipur gumba akoi leiba leibak sigi boina di ko koi furup kunthra mapan hingminari banina ethnic relations furup singi weriba furup lon da mas akoi mazana khangba haitare ko adegi 49 gi matung da khoi conflict situation da sam thengnadana la avanina akoi masen gi marakta thengnariba यानदब नत्रगा कन्फ्लिक्ट लेरिबसी मसिगी कॉजेस मयामसु फजना खंगबा अदुगा रेमेडीज एंड रिजोल्यूशंस लंबी मागी सॉल्यूशन सु खंगबा ngamba लीडर की क्वालिटी सेनबा को अदुगुंबा लीडर मखन आई पामी मियाम न खलनिंगी अदगी मपुंग ओइना कोइगी सेंटर न डिक्टेट तौरगा कोइ सैटेलाइट कोइ सिदैदा लैबा कोनो दु नत्तबा कोइगी फेडरल स्ट्रक्चर सि फजना कोइगी practice tawba aduga center state relations na ekoi भारत की लेदिबा यूनियन की स्टेट का सेंटर का लेनबा मरी से सिगी फजबा मसि मसना खंगबा लीडर को सी ekoi खंगन पामी देन मणिपुर की सही लिसिंग मरी मंगा की इतिहास पुवारी खंगबा फुरुप मयांग की छेतना खाइनबा याद्रबा मरी खंगबा aduga khudam moina ekoi gi even bicameral structure of legislature ga thamba mathau tariba sigumba furup kuntraga mapan gi equal thomanana koi chawkhatpagi lambi gi kanuga purapangamba then hojik su leader singsida ekoina yenganingi makoina ngang thorokpa taw thorokpa haidorokpa matamda hojik thoiba me sigi issue si karino aduga masigi reason maramna karino adagi masigi solution lambi kadaino gaije ta haibu ngamba leader gi makhanjing pami nongni jing angna rakhini ekoi myam yengji observation tawji haijin nabi yaroi toksin nabi yaroi sinbe yaroi copy tawbe yaroi sidi popodagi yarokpa gunda yumpham moiba magi masagi lejaba fire stand and dedication commitment da yumpham oibani haina thamge aduna party de yamkan ekoi influence akan tor preference piragum sinin thoi ko aduna thole iba singsi ekoi leader ओइनब थोल इन खल कांद मगोई क्वालिटीज दगी मखोई की प्रेजेंटेशंस दगी मखोई की हिस्ट्री द पर्सनालिटीज मखोई कनो मयाम दो विजन मयाम दो खोय ऑब्जर्व तौरगा लेपसि सिहाना थंगे को जब मथंग दारपसिना ngarang se khoi ki chief minister n biren na ma mayam da sos main na thaja bi lok sabha mi khalda bjp gi mirep chauna mai pakani haibane adu bu hoju phawbu gi oina di bjp gi mirep se kanana oigadori bano haiba je hoju phawbu gi oina lauthokpa leitri da masi lauthokpa leitri basi su bjp na manipur da landa khakta na tana mirep khanba da su thoksadra bara haidana congress ki mai kai da gi so hanglakli ja masi da kari meeting thamni यामना हुजिक मतम सिगा साना बजी इलेक्शन लमदा याम अखोइसी संगजलबनी गासागी टेंशन द लैरिबा पेरिफेरी द लैरिबा रिलीफ सेंटर द लैरिबा रिलीफ कैम्प द लैरिबा अदुगा इवन रिलीफ कैम्प दगी नुपी जिंग कौथोखरगा खंगनबा सारगा हालमबगी नुआइतबा थौदोक सिगुमबगी वारी मयाम अखोइसिदैदा संगदबा हौरेको अदु होय कनोनी रूलिंग पार्टी बीजेपी ना हारिबा ऑनरेबल सीएम नगा हारिबसी कनोनी रूलिंग नि कॉन्फिडेंस लैब ताई लीडर अमगी मागी कॉन्फिडेंस की बात तौब याई मियाम दा मसिगी ओबा चपचाबा यामना पॉपुलरिटी लैबा कनोनी पार्टी नि ना मियाम ना सोइदना यारगा थागलखिबनी हौजिसु पाइरिबनी सोइदना माइ पाकनी हाइबदुगी कनोनी अदु अइकोइना मसिगी ओवर कॉन्फिडेंस हाइबसिसु ओहेंदबा फै अदुगा मतम लैरी हाइदुना अखोइगी थादोक्तबो ओरमसु याई स्ट्रेटेजी मागी ओइबा तोंगानबा अखोइगी पार्टी ओइ पॉलिटिक्स तोंगान लेनबनिना अखोइगी कादबा यादबा थोइदबा यादबा लैबनि मसिगी कनोसी ओइगनि न खल्ली अदुना मिखन थादोक्तबा हाइबसि यामना
magi matam ama lakani ga asi numinini humni ngasi deidi ayeng deidi phana kan tawra su thadok ta badi yaro na thadora ani aduna BJP gi ju khoi gi mirep lairani Congress ki lairani atopa kano gi RPI gi thokre ko MPP gi regional party thokre adu amuka so hairi basini ai gi di miyam si hajukti yamna mahau sadungna sen thumda pangchat chat padu hantak ti chat to mandi aduna yamna phajana commitment pibam changi miyam se yam pangba natre yam akhoi kare tare advance hoislakle ayamba halaman gi level da like su haitraba su masa masu yamna qualified oiba decision making lobangamba cause and the effect phajana khangba aduga manipur gi oiriba phibam se khangba ngamanina ahansing voters sing da su gyan ta hanba ngambagi tanjadu khoi gi oira abani aduna voters sing na soidana decision akodum lorakani ado aina so apin sum tawjari jini handakti even asauba soidana kani hariba BJP gi oigera natraga asauba opposition ni hariba congress gi oigera natraga yana popular oi khalakliba अखोई RPI ओइगेरा नतगा रीजनल पार्टी अखोई गिनेना लेजगनी गा खलिबा यानो सहोकदवली गा खलिबा मणिपुर पीपल्स पार्टी हुजि मिरेप थादोर एको अदुना अपुना मक्सी आशा गातनी अखोई गी मियांग आशा तौरिबसे 1949 दगी तौरकपा आशानी हौजि फावबदा अखोइदा अखोई मसेनगी चौखटबगी लंबीदा संगसिनबदगी हेन हेन अकीबा फंगबा अखोई गी खाना सुनबा खना साइनबा मणिपुरी अपुनबगी सक्तमदा सिक्युरिटी लैतबा अदुगमा फिबम अमा अखोइदा लैसलपसे मसी मसी अखोइना उई मरम अदुना पार्टी की एक्सपेक्टेशन से अखोइ थाजब खरा वाली पार्टी की लेवेंदा अदुना पार्टी दु की बहुत सिंदुना अखोइ मिरियप ओइना पुथोरइबगी पर्सनालिटी दो मदुने हेना मरु होय मिरियप तु की क्वालिटी मिरियप तु की विजन मिरियप तु की इंटीग्रिटी अदुगा मागी व्यूज मयाम प्रिंसिपल्स मागी कैरेक्टर हैबिट नयाम सिंग अदु पुनसिल लगा मागी ओइरइबा पर्सनालिटी दो मदु अखि ऑब्जर्वेशन हजि वोटर सिंग तौबा हैरे अदुना याम सेक्शन तौरकनी मरम अदुना अखोइगी अतोप अतोप चौखट पलैबाक सिंगदा US की इलेक्शन दको अदे अतोपा कनो सिंगसिदा अखोइगी एवन फजना वासिंग ngangaga अखोइ विजन पीबा ngamba aduga policy program fazana in depth nainaba ngamba adugi wakhalon du hana puthokpa ngamba daga vote piraga koi dialogue tongnaraga sudum pidana debating society ni ko aduna akhoi da su sigumbagi culture se haujik akhoi lakpa yare aduna hai hajen basi yadabani akoina kariguma commitment ama manipur gi history se karino manipurna kamdongna manipuri fur kunthra ga mapan gi civilization ji kamdongna hauraki aikoina 1949 dagi ngasi phawba lakpa matam sida aikoina yamna asa tawruba mayam sing adugi tayona bada aikoina 1960 gi MLR ek ka aikoina lakpa dagi divide and rule policy la iba adugi matungda aikoi article 370 ko 71C clause 1 2 gi la akanda aikoi singsida aikoi gi yelho furup mayam singa sina magi leibak singsida taning afum da ka taba yadaba si mayam si puthorakpa then tongan tong categories ST SC na singa mayam adagi general class system caste system haiga tare siguma mayam sing si yamna techfully deal ta howdabaduna aikoi masen gi marakta aikoi inequalities manadaba thong marana sakhotaba mayam oirak iba phim sing ase masi mayam sing gi rectification fazana khangba ngamba magi solution haugrabade haugra yare haujikti hangata ki laiba election sida lakadoriba leader miyam gi lusing maduna masi yam munna ikoi khangba changi maramudana visionary personality ama ikoina asi kuidraba lakadoriba nimit 13 mangani ko sidida ko observation ama tawgani screen tawgani ara makoi gi vision should be very clear yamna authentic koiba koi documents and then kana reason the yumpham orakanda makoi gi vision pigadabani solution pigadabani manipur gi khudam oina hairabada ikoina yamna hosi phawbada political parties ji magi kano lauthongna bo yaugre ko point 15 ga congress ki jo lauthokre miyamna toina hairiba palliba posting ase supan palakpa amta udri haiba khudam oina hairaba matamda manipur si sahi lisang sina sum lakpada
ꯃꯄꯥꯟꯒꯤ ꯆꯩꯐꯨ ꯆꯩꯊꯦꯡ ꯀꯌꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯈꯣꯏꯅ ꯆꯩꯊꯦꯡ ꯄꯤꯔꯕꯁꯨ ꯃꯅꯤꯄꯨꯔꯁꯦ ꯀꯥꯏꯗꯅ ꯂꯥꯛꯈꯤꯕꯅꯤ ꯑꯩꯈꯣꯏ 33 ꯑꯗꯨꯗ ꯁ꯭ꯇꯦꯠ ꯐꯣꯔꯃꯦꯁꯟ ꯁ꯭ꯇꯦꯠ ꯁꯦꯝꯕ ꯂꯣꯏꯗꯅ 13 ꯁꯨꯕ ꯆꯍꯤ ꯆꯥꯗ ꯂꯣꯌꯨꯝꯕ ꯁꯤꯂꯦꯟ ꯍꯥꯏꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯂꯤꯡꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯑꯣꯏꯕ ꯑꯥꯔꯂꯤ ꯁ꯭ꯇꯦꯠ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯑꯩꯈꯣꯏ ꯁꯦꯝꯃꯒ ꯂꯥꯛꯆꯈ꯭ꯔꯕꯅꯤ ꯑꯋꯥꯅ ꯆꯍꯤ 7 ꯅꯩꯈꯥꯏꯕꯗ ꯎꯐꯨꯟ ꯁꯥꯕꯗ ꯑꯩꯈꯣꯏꯁꯦ ꯍꯤꯡꯉꯛꯈ꯭ꯔꯕꯅꯤ ꯕ꯭ꯔꯤꯇꯤꯁꯅ 1891 ngase chahi yakai taruk naikhaiba aikoise tumdadana hingakramnebako aduna bharat ki manungda changang matamda su bharat ki any shakti amana akoigi manipur ji naikhairaga muthatpa yaroi akoi leiminagani bharat ki manungda mating thokpa manipur amoina akoigi ajik even lan maraksida lan maraksida north east ki games akoi champion du mori duni aduna polo puthu imi 3100 BC akoi kanoda holai siguma mayam sigi wakhalonda leijaba akoi ni haibani da maramuduna sigi wakhanse khanba ngamba khangba ngamba lusingba aduga bharat ki manungda leiba matamda so akoi bharat akoi contribute togani will contribute the best that we can akoi togani tawju tawri ko hoji akoi stand tawri but भारत की टेरिटोरियल इंटीग्रिटी भारत की बाउंड्री ngakpa matamda manipur की बाउंड्री दी आर्टिकल 3 से मसी इट शुड बी inapplicable पान बे यादबा मरमदी मागी हिस्टोरिकली इवॉल्व तौरगा लाकबा काय बे यादबा काय matamda मागी वेब कल्चर की फजबा हिस्ट्री मांगी दबा सिविलाइजेशन क्या मांगी दबा फुरुप मसेनगी साइनबना इहिंगना हिंगतादना लाकदर विसाई सुरोन कयादा इमुनाइ मुताना हगदबा मयामदुगी येंगाकान इपाइपुना सेमकलंग मणिपुरगी चिंगमी तमी फुरुप 38 की टेरिटोरी से काइद दन थमगदबनी हाइबसे थाजबा अदु पुथदना चटकनी हाइबसिनी सि चटनबा कॉन्स्टिट्यूशनल मूवमेंट अमा भारत की कॉन्स्टिट्यूशन की मनुंगदा कॉन्स्टिट्यूशन मूवमेंट अमसु संगठनगदबनी मसी पॉलिटिकल पार्टी इलेक्टोरल पॉलिटिक्स थाजरिबा पॉलिटिकल पार्टी ताराना मसी लौथोकपियु हाइबनी भारत के आर्टिकल 3 दा अखोइगी मागी होंदों होंजिन याबा मागी कन्वीनियंट एडमिनिस्ट्रेटिव कन्वीनियंट बेस तौरगा मणिपुर की नत्रगा इंडिया की एनी टेरिटोरी एनी मफम अमा खाइदोप नत्रगा हापचिनबा याबगी शक्ति से मणिपुर दि चनबा यारोय गाय हाइबसे मसे हाइबा ngamba vision mogi manifesto da hapa constitution movement tawgani article 3 chana haloi manipur ki ngamkhai se ngakna thamgani haibase masi haiba ngamba luchingba then akoi gi manadaba 1960 gi MRR natraga tu article 371 gi clause 1 2 3 ka piri si rectification tawgani amendment tawgani adu singbi tami thongana chakhuna lambi sembagi vision piba ngamba adugumba luchingba hojifau अकोई उद्री को ममिंग चटपदी लोई चटले ममिंग बुदी लोई चटप ngaतनी लीडर वइना थोरक याबा मी ngaतनी खल्ली बट स्टिल मोगी फॉर्मुलेशन मोगी चंगजल लग खोंजंग से अकोई मुन्ना एसेस तौरी अदो मियाम तौरी अदो हंत किसिदी मणिपुर की अपुनबगी सक्तम ngaktबगा युम असिगा मरी लेनबा इलेक्शन नि हाइबदुमदी आई थमगे लंथोय को